ꯀꯣꯃꯦꯟꯗ ꯃꯌꯥꯝ ꯑꯃꯅ ꯃꯥꯄꯟꯅꯤ ꯍꯥꯏꯔꯛꯄꯗꯩꯗ ꯈꯪꯕꯅꯦꯕꯀꯣ ꯅ꯭ꯌꯨꯁꯇ ꯌꯦꯡꯕꯗꯁꯨ ꯑꯣꯖꯥ ꯌꯥꯎꯒꯨꯝ ꯇꯧꯏ ꯍꯥꯏꯁꯦ ꯑꯗꯨ ꯅꯣꯏ ꯑꯣꯖꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯗ ꯑꯥꯏꯁ ꯇꯤꯚꯤꯗꯒꯤ ꯄꯥꯎ ꯇꯥꯔꯒ ꯍꯥꯏꯈꯤꯕꯅꯦ ꯃꯤ 10 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯟꯕ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯃꯤꯁꯦ ꯇꯣꯇꯦꯜ ꯃꯤ 9ꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯖꯔꯛꯏꯕꯁꯦ ꯑꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃ ꯌꯥꯎꯖꯩ ꯃꯤꯡꯅ ꯁꯅꯥꯁꯝ ꯀꯤꯁꯟ ꯀꯧꯋꯦ ꯑꯗꯨꯒ ꯂꯩꯐꯝꯅ ꯊꯣꯉꯥꯡꯈꯣꯡ ꯊꯧꯕꯥꯜꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯁꯥꯔꯁꯦ ꯑꯗꯣ ꯁꯥꯔꯁꯤꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯄꯥꯎ ꯑꯁꯦ ꯇꯥꯕꯗ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯁꯤ ꯄꯤꯕꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯕꯁ ꯑꯅꯤ ꯆꯠꯄꯅꯦ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯑꯦꯅꯨꯋꯦꯜ ꯇꯣꯔꯗꯨꯒ ꯕꯁ ꯆꯠꯄ ꯑꯅꯤꯁꯦ ꯑꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏ ꯒꯔꯜꯁꯀꯤ ꯕꯁ ꯑꯃ ꯂꯩꯔꯦꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯕꯁ ꯑꯃ ꯂꯩꯔꯦꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯕꯁꯁꯤꯒ ꯌꯥꯎꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯑꯃꯒꯤ ꯃꯃꯤꯡꯁꯦ ꯇꯦꯟꯁꯨꯕꯝ ꯏꯉꯣꯕ ꯀꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯗꯤꯇꯦꯜꯁ ꯈꯔ ꯐꯪꯉꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯦ 2023ꯁꯤꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯩꯅꯦꯕꯀꯣ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯁꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯃꯥꯏ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯗ ꯇꯁꯦꯡꯅ ꯑꯩꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯦꯡꯅꯕꯗ ꯑꯉꯥꯡꯁꯤꯡꯗꯣ ꯄꯣꯁꯠꯄꯣꯟꯃꯦꯟ ꯇꯧꯔ ꯄꯨꯈꯠꯂꯛꯄꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯞꯄꯗ ꯎꯕꯗꯀꯣ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯈꯟꯕꯗ ꯑꯗꯨꯝ ꯃꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯝꯗꯣꯏꯗꯣ ꯈꯔ ꯑꯃꯅ ꯍꯥꯏꯈꯤ ꯉꯁꯤꯗꯤ ꯐꯤꯔꯣꯏ ꯀꯨꯏꯗ꯭ꯔꯕꯅꯤ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯇꯥꯍꯧꯗꯕ ꯈꯣꯠꯇꯕ ꯑꯃ ꯃꯌꯥꯝ ꯍꯥꯏ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯗꯩꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯉꯣꯕꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯏꯉꯣꯕꯗꯤ ꯃꯁꯥꯃꯛ ꯍꯧꯖꯤꯛꯀꯤ ꯏꯟꯁꯤꯗꯦꯟꯁꯤꯒ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨꯀꯣ ꯅꯣꯏꯒꯤꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯑꯦꯅꯨꯋꯦꯜ ꯇꯣꯔ ꯑꯣꯏꯅ ꯆꯠꯂꯝꯃꯤꯅ ꯍꯥꯏꯕꯨꯡꯉꯣ ꯍꯣꯏ ꯍꯣꯏ ꯑꯦꯅꯨꯋꯦꯜ ꯇꯣꯔꯁꯦ ꯅꯣꯏ ꯕꯁ ꯑꯅꯤꯅꯤꯕ ꯆꯠꯂꯤꯁꯦꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯅꯣꯏ ꯅꯨꯄꯥꯒꯤꯁꯤꯅ ꯃꯃꯥꯡ ꯆꯠꯂꯤꯔ ꯃꯅꯤꯡ ꯆꯠꯂꯤꯔ ꯃꯅꯤꯡꯗ ꯃꯅꯤꯡꯗ ꯑꯥꯎ ꯅꯨꯄꯤ ꯃꯆꯥꯈꯩꯒꯤꯗ ꯆꯠꯂꯤꯕ ꯃꯣꯏꯅ ꯃꯥꯡ ꯆꯠꯄꯅꯦ ꯅꯨꯄꯤ ꯃꯆꯥꯈꯩꯒꯤꯗ ꯑꯗꯨꯅꯦꯕ ꯂꯣꯡꯉꯤꯗꯣꯀꯣ ꯃꯥꯅꯦ ꯅ꯭ꯌꯨꯁꯇ ꯌꯦꯡꯕꯗꯁꯨ ꯑꯣꯖꯥ ꯌꯥꯎꯒꯨꯝ ꯇꯧꯏ ꯍꯥꯏꯁꯦ ꯑꯗꯨ ꯅꯣꯏ ꯑꯣꯖꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯣ ꯅꯪ ꯉꯔꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯑꯁꯤꯗ ꯌꯦꯡ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯃꯦꯙꯥ ꯑꯩꯈꯣꯏ ꯃꯤꯠꯇꯨ ꯃꯥꯡꯗꯅꯤ ꯇꯧꯔꯝꯃꯤ ꯂꯣꯏꯔꯦ ꯌꯦꯡꯕ ꯉꯝꯗꯦꯕ ꯒꯥꯔꯤꯗꯨꯁꯨ ꯕꯁꯇꯣ ꯈꯔ ꯁꯣꯟꯕ ꯃꯥꯜꯂꯦꯀꯣ ꯇꯪꯈꯥꯏꯃꯨꯛ ꯀꯨꯠꯁꯟꯈꯔꯦ ꯕꯁꯇꯣ ꯑꯗꯨꯝ ꯒꯥꯔꯤꯗꯨꯁꯨ ꯃꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯃꯜꯂꯦ ꯈꯔ ꯑꯍꯟꯕ ꯂꯤꯡꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔꯒꯁꯨ ꯕꯣꯗꯤꯗꯣ ꯂꯣꯏ ꯆꯞꯈꯥꯏꯔꯝꯃꯣꯏꯕꯀꯣ ꯎꯝ ꯑꯗꯨꯗꯨꯅ ꯒꯥꯔꯤꯗꯨꯁꯨ ꯁꯣꯟꯕ ꯃꯥꯜꯂꯦ ꯇꯥꯕꯒ ꯆꯞꯈꯥꯏꯈꯤꯕꯅ ꯍꯥꯜꯂꯦ ꯍꯥꯏꯗꯤ ꯈꯨꯆꯞꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯑꯗꯨꯗꯩ ꯃꯤꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯄꯗꯨꯁꯨ ꯋꯥꯔꯝꯒꯅꯤꯀꯣ ꯑꯁ ꯃꯅꯨꯡꯗ ꯂꯩꯔꯝꯃꯗꯤ ꯃꯣꯏ 10ꯃꯨꯛ ꯂꯩꯔꯝꯃꯦꯕ ꯑꯥ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯕꯁꯅ ꯅꯜ ꯂꯩꯔꯝꯃꯦꯕ ꯑꯁ ꯑꯗ ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯦꯕ ꯁꯥꯔꯁꯦ ꯂꯥꯞꯅ ꯑꯩ ꯆꯤꯡꯃꯥꯏꯗ ꯑꯩꯈꯣꯏ ꯆꯦꯟꯊꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯈꯤꯗꯅ ꯁꯥꯔꯁꯦ ꯑꯩꯗꯤ ꯂꯥꯞꯅ ꯍꯥꯟꯅ ꯌꯦꯡꯉꯦ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯗꯣ ꯑꯗꯨꯗꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯗꯨꯗꯩ ꯁꯥꯔꯗꯤ ꯌꯥꯝ ꯁꯣꯛꯄꯗꯤ ꯑꯣꯏꯗ ꯊꯕꯥꯛꯇꯣ ꯐꯨꯟꯒꯠꯂꯒ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂ ꯀꯣꯟꯁꯤꯜꯂ ꯆꯤꯡꯊꯣꯛꯄꯅꯦꯕ ꯑꯣ ꯒꯥꯔꯤꯗꯨ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯎꯝ ꯑꯗꯩꯗꯤ ꯁꯥꯔꯗꯣ ꯅꯪꯅ ꯆꯤꯡꯊꯣꯛꯑꯕ ꯑꯗꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯞꯅ ꯂꯩꯔꯦ ꯂꯣꯏ ꯆꯞꯅꯔꯦ ꯃꯣꯏꯁꯨ ꯑꯃ ꯂꯣꯏ ꯆꯪꯅꯈ꯭ꯔꯦ ꯑꯗ ꯑꯩ ꯏꯇꯣꯝ ꯉꯥꯏꯔꯦ ꯁꯥꯔꯗꯣ ꯈꯣꯟꯖꯤꯜꯂ ꯁꯥꯔ ꯕꯤꯗ꯭ꯌꯥꯁꯣ ꯀꯧꯁꯜꯂꯒ ꯏꯕꯥꯅꯤ ꯇꯧꯔ ꯆꯤꯡꯊꯣꯛꯄꯅꯦꯕ ꯁꯥꯔꯗꯣ ꯑꯗꯨꯋꯥꯏ ꯃꯤꯀꯨꯞ ꯐꯥꯎꯗꯤ ꯁꯥꯔꯗꯣ ꯋꯥꯔꯤ ꯉꯥꯡꯕꯒꯤ ꯀꯩꯅꯣꯗ ꯂꯩꯔꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯁꯥꯔꯅ ꯍꯥꯏꯐꯦꯠ ꯑꯩ ꯀꯧꯔꯝꯃꯦꯕ ꯑꯥ ꯑꯗꯨ ꯀꯧꯔꯝꯕꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯀꯩꯁꯨ ꯐꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯩ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯈꯖꯤꯛ ꯎꯏꯁꯟꯈ꯭ꯔꯦ ꯑꯗꯩ ꯐꯨꯛ ꯇꯧꯔꯒ ꯃꯅꯥꯇꯣꯟꯗ ꯏ ꯈꯔ ꯊꯣꯛꯂꯛꯑꯦꯕ ꯑꯥ ꯅꯥꯇꯣꯟꯗ ꯏ ꯊꯣꯛꯂꯛꯑꯒ ꯑꯗꯨꯗꯩ ꯑꯗꯨꯝ ꯀꯩꯅꯣ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯦꯕ ꯑꯣ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄꯗ ꯑꯗꯨꯝ ꯁꯥꯔꯗꯣ ꯊꯥꯡꯒꯥꯜꯂꯒ ꯄꯨ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯣ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯄꯗ ꯂꯩꯈꯤꯗ꯭ꯔꯕꯅꯦ ꯁꯥꯔꯗꯤ ꯁꯥꯔꯒꯤ ꯂꯩꯐꯝꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯥꯔꯁꯦ ꯉꯔꯥꯡꯁꯦ ꯑꯩ ꯁꯥꯔꯒꯤ ꯀꯩꯅꯣ ꯆꯠꯄꯅꯦ ꯅꯨꯡꯒꯥꯡꯈꯣꯡꯅꯦ ꯃꯣꯏ ꯗꯥꯏꯔꯦꯛ ꯂꯩꯐꯝꯅ ꯑꯗꯨꯒ ꯃꯥꯅ ꯅꯍꯥꯟꯒꯩ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯑꯊꯣꯛꯄ ꯑꯃꯗ ꯂꯩꯔꯒ ꯂꯥꯛꯄꯅꯦꯕ ꯁ꯭ꯀꯨꯜꯁꯤꯅ ꯑꯣ
ꯑꯁ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯅꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯆꯍꯤ ꯍꯧꯔꯝꯗꯥꯏꯁꯦ ꯌꯥꯝ ꯗꯁꯥ ꯄꯥꯡꯗꯦ ꯁꯥꯔ ꯀꯩꯅꯣꯗꯣ ꯑꯣꯖꯥ ꯃꯣꯏ ꯍꯥꯟꯅ 2006ꯀꯤꯗ ꯑꯃꯒ 10ꯒꯤꯗ ꯑꯃꯒ ꯊꯣꯛꯈꯤ ꯃꯥꯜꯂꯦꯕ ꯇꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯗꯦꯠꯇꯤ ꯀꯩꯗꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯌꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯉꯔꯥꯡ ꯃꯣꯏ ꯅꯍꯥꯟ ꯊꯣꯛꯄꯗꯨꯗ ꯑꯩꯁꯨ ꯃꯣꯏ ꯑꯗꯥꯏꯗ ꯃꯣꯏ ꯂꯣꯏꯁꯦ ꯊꯤꯟꯉꯒ ꯂꯣꯏꯔꯀꯥꯟꯗ ꯑꯍꯜ ꯑꯃꯗ ꯍꯪꯕꯅꯦꯕ ꯎꯝ ꯑꯗꯨ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯃꯣꯡꯐꯝꯁꯨ ꯑꯅꯤ ꯂꯩꯔꯝꯃꯦꯕ ꯎꯝ ꯑꯁ ꯖꯒꯥꯗꯨꯗ ꯑꯣ ꯑꯗꯨꯗꯩ ꯖꯒꯥ ꯃꯣꯡꯐꯝ ꯑꯅꯤꯗꯨꯗ ꯂꯣꯛꯅꯦꯕ ꯃꯣꯡꯐꯝꯗꯣ ꯃꯍꯤꯛ ꯂꯣꯛꯇꯨꯗ ꯃꯣꯏ 5ꯁꯦ ꯇꯥꯔ ꯂꯩꯔꯝꯕꯅꯦꯕ ꯑꯣ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯑꯩꯁꯨ ꯈꯪꯕꯅꯦ ꯁꯨꯃꯥꯏꯅ ꯃꯣꯡꯐꯝ ꯂꯩ ꯈꯣꯠꯂꯤꯁꯦ ꯑꯗꯨꯗ ꯃꯣꯡꯐꯝꯗꯣ ꯊꯥꯕ ꯈꯣꯠꯄꯗꯣ ꯈꯖꯤꯛ ꯎꯔꯛꯄꯅꯦꯕ ꯑꯩꯁꯨ ꯎꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯗꯣ ꯎꯕꯗ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯒꯤ ꯑꯁ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯀꯅꯥ ꯈꯟꯒꯦꯀꯣ ꯑꯁ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧꯗꯩ ꯀꯩꯗꯩ ꯂꯣꯏ ꯃꯁꯛ ꯅꯨꯡꯁꯤ ꯑꯉꯥꯡꯁꯤꯡꯗꯣ ꯂꯩꯈꯤꯗ꯭ꯔꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯁꯣꯛꯄꯗꯩꯗꯤ ꯑꯁ ꯃꯤ ꯑꯃꯠꯇ ꯃꯥꯏ ꯐꯤꯕꯝ ꯂꯣꯏ ꯀꯥꯏꯕꯅꯦꯕ ꯀꯥꯏꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃ ꯑꯩꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯞꯄꯗ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯒꯤ 18+ ꯑꯣꯏꯕꯒꯤ ꯀꯣꯟꯇꯦꯟꯗꯣ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯑꯦꯕꯀꯣ ꯑꯥ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯞꯇꯕꯅꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯍꯥꯞꯅꯤꯡꯉꯤꯗꯨꯅ ꯊꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅꯀꯣ ꯑꯥ ꯑꯩꯁꯦ ꯐꯖꯅ ꯊꯧꯕꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔ ꯆꯠꯂꯤꯅꯦꯅ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯨꯗꯤ ꯂꯣꯏꯅꯃꯛ ꯊꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯅꯕꯀꯣ ꯑꯗꯣ ꯗꯗꯥ ꯃꯣꯏ ꯈꯤꯇꯪ ꯗ꯭ꯔꯥꯏꯚꯔꯗꯣ ꯎꯝ ꯗ꯭ꯔꯥꯏꯚꯔꯗꯨ ꯈꯤꯇꯪ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯔꯝꯃꯗꯤ ꯀꯩꯅꯣꯗ ꯆꯤꯡꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯝꯕꯩ ꯆꯥꯟꯁ ꯂꯩꯌꯦꯕ ꯑꯥ ꯖꯒꯥꯗꯣ ꯈꯔ ꯔꯥꯎꯟ ꯀꯩꯅꯣ ꯑꯗꯨꯝ ꯒꯣꯂꯥꯏ ꯊꯛꯄꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ ꯑꯥ ꯑꯗꯨꯗ ꯃꯥꯁꯨ ꯃꯌꯥꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯖꯥꯠꯅꯦꯕ ꯎꯝ ꯑꯩꯈꯣꯏ ꯃꯤꯁꯅ ꯍꯥꯏꯌꯦꯕ ꯎꯝ ꯃꯤꯁꯅ ꯍꯧꯖꯤꯛ ꯃꯤꯁ ꯆꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯦꯠꯁ ꯇꯧꯕꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯎꯝ ꯕ꯭ꯔꯦꯛꯁꯨ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯎꯈꯠꯅꯔꯛꯄꯗꯒꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯅꯦꯕ ꯀꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯕ꯭ꯔꯦꯛꯇꯣ ꯑꯣ ꯕ꯭ꯔꯦꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯕ꯭ꯔꯦꯛ ꯌꯥꯗ꯭ꯔꯦꯅ ꯍꯥꯟꯅ ꯂꯥꯎꯔꯛꯄꯖꯥꯠꯅꯦ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯎꯝ ꯑꯗꯨꯗꯩ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯎꯈꯠꯅꯔꯛꯄꯗꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯍꯦꯟꯗꯜꯃꯦꯟꯗꯨꯁꯨ ꯆꯣꯡꯊꯍꯧꯋꯦꯕ ꯑꯥ ꯅꯨꯄꯤꯒꯤ ꯇꯣꯡꯕ ꯍꯦꯟꯗꯜꯃꯦꯟꯁꯦ ꯑꯥ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯟꯅ ꯇꯣꯡꯉꯛꯄꯅꯦꯕ ꯃꯥ ꯍꯤꯡꯍꯧꯕ꯭ꯔꯥ ꯆꯣꯡꯊꯔꯤꯗꯣ ꯍꯤꯡꯍꯧꯋꯦ ꯃꯥ ꯑꯁ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯄꯔ ꯐꯖꯅ ꯍꯥꯏꯗꯤ ꯕꯁꯇꯣ ꯍꯥꯏꯗꯤ ꯐꯖꯅ ꯆꯦꯛ ꯇꯧꯔꯒꯀꯣ ꯍꯣꯏ ꯑꯐꯕ ꯕꯁ ꯑꯃ ꯂꯧꯕꯅ ꯃꯣꯏ ꯑꯗꯨ ꯌꯦꯡꯐꯝ ꯊꯣꯛꯄꯅꯦ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯕꯁꯇꯣ ꯑꯃꯟꯕ ꯕꯁ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯆꯦꯛ ꯌꯥꯎꯗꯕ ꯕꯁꯇꯨꯕꯨ ꯊꯥꯔꯤꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯗꯨꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯁꯥꯔ ꯍꯣꯏꯅ ꯃꯣꯏ ꯂꯣꯏ ꯈꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯌꯥꯗꯕ ꯑꯃꯟ ꯑꯔꯥꯛ ꯕꯁꯇꯨꯕꯨ ꯊꯥꯔꯤꯅꯦꯅ ꯊꯥꯔꯤꯗꯣ ꯃꯤ ꯐꯖꯅ ꯆꯦꯛ ꯇꯧꯔꯗꯤ ꯈꯪꯒꯗꯕ ꯂꯩꯔꯕꯅꯤ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ ꯕꯦꯒꯁꯤꯗꯤ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯅ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯄꯨꯟꯁꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯍꯣꯏ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯨ ꯂꯩꯇ꯭ꯔꯕꯣ ꯗ꯭ꯔꯥꯏꯚꯔꯗꯤ ꯂꯩꯔꯤ ꯃꯥ ꯍꯦꯛ ꯁꯣꯛꯄꯗꯤ ꯈꯔ ꯁꯣꯛꯄꯅꯦ ꯃꯥꯁꯨ ꯃꯥ ꯀꯃꯥꯏꯅ ꯍꯤꯡꯍꯧꯔꯤꯅꯣ ꯑꯗꯨꯝ ꯂꯣꯡꯕꯗꯒꯤ ꯍꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯆꯤꯡꯃꯥꯏꯗ ꯅꯞꯄ ꯂꯩꯔꯝꯃꯦ ꯃꯥꯁꯨ ꯂꯥꯁꯇ ꯐꯪꯕꯅꯦꯕ ꯃꯥꯗꯤ ꯑꯣ ꯃꯥꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯅꯤ ꯑꯩ ꯈꯟꯕꯗ ꯑꯣꯟꯅꯈꯤꯕꯗꯤ ꯃꯥ ꯂꯥꯁꯇ ꯐꯪꯉꯦ ꯃꯥꯗꯤ ꯑꯗꯨꯅꯤꯅꯦ ꯑꯩꯒꯤꯁꯨ ꯑꯦꯛꯁꯤꯗꯦꯟꯁꯦ ꯖꯅꯋꯥꯔꯤꯗ ꯑꯣꯏꯕꯅꯦꯕꯀꯣ ꯑꯧ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯗꯗꯥꯒꯤ ꯑꯗꯨꯗꯨꯅꯅꯦꯕ ꯈꯪꯉꯕ ꯑꯩꯅ ꯑꯩ ꯄꯥꯈꯠꯂꯤꯁꯦ ꯗꯤꯁꯦꯝꯕꯔ ꯂꯣꯏꯔꯝꯗꯥꯏꯒ ꯖꯅꯋꯥꯔꯤꯁꯦ ꯃꯁꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯝ ꯑꯣꯏꯒꯜꯂꯦꯕ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯗꯨꯅꯦ ꯅꯪꯅꯁꯨ ꯌꯦꯡꯕꯤꯔꯝꯃꯤꯁꯦ ꯎꯔꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯀꯤ ꯕꯁꯇꯨꯒ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏ ꯃꯔꯛꯇ ꯑꯩꯕꯨ ꯈꯪꯕ ꯑꯃ ꯑꯅꯤꯈꯛ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯕ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯄꯦꯟꯗꯦꯕ ꯑꯩꯗꯤ ꯌꯥꯝ ꯑꯗꯨꯝ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯗ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯏꯁꯥꯒꯤꯗꯧꯅ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯅꯀꯣ ꯌꯥꯝ ꯈꯜꯂꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯂꯥꯞ ꯂꯩꯔꯁꯨ ꯑꯗ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯀꯞꯄ ꯎꯕꯗ ꯉꯁꯥꯏꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦꯕ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯄꯅꯤꯅ ꯈꯪꯉꯦꯕ ꯏꯃꯥꯟꯅꯕꯈꯩꯁꯨ ꯂꯣꯏ ꯈꯪꯉꯦ ꯃꯣꯏ ꯆꯦꯟꯖꯤꯜꯂ ꯃꯣꯏ ꯀꯣꯜꯂ ꯀꯞꯄꯛꯄꯁꯤꯗꯗꯤ ꯑꯩ ꯍꯣꯏ ꯂꯩ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯃꯣꯏ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯑꯃꯃꯨꯛ ꯍꯥꯏꯔꯛ ꯑꯃꯗꯃꯨꯛ ꯍꯥꯏꯔꯛ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗ ꯑꯁ ꯀꯣꯛ ꯁꯥꯔꯝꯒꯅꯤ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩꯈꯣꯏ ꯃꯐꯝꯗꯨꯁꯨ ꯌꯥꯝ ꯆꯪꯉꯦꯕ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯈ꯭ꯔꯒꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯦꯟ ꯔꯣꯗ ꯗꯥꯏꯔꯦꯛ ꯃꯦꯟ ꯔꯣꯗꯇꯩꯒꯤ ꯆꯪꯉꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 37ꯅꯦꯕ ꯑꯗꯨꯅꯦ ꯌꯥꯝ ꯆꯪꯉꯦꯕ ꯅꯣꯏ ꯂꯩꯔꯤꯗꯣ 37ꯁꯦ ꯌꯧꯒꯗꯕ 8 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇ ꯉꯥꯏꯔꯕꯅꯦꯕ ꯎꯝ ꯑꯗꯨꯅ ꯑꯗꯨꯗꯅꯦ ꯃꯇꯝꯗꯣ ꯌꯥꯝ ꯊꯦꯡꯒꯅꯤꯕ ꯃꯌꯥꯝꯗꯣ ꯄꯦꯁꯦꯟꯈꯩꯗꯣ ꯄꯨꯈꯠꯂꯛꯄ ꯈꯣꯠꯀꯠꯂꯛꯄ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄ ꯄꯨꯡꯁꯦ ꯉꯔꯥꯡ ꯗꯥꯏꯔꯦꯛ ꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯐꯣꯟ ꯇꯧꯕ ꯇꯥꯏꯃꯤꯡꯁꯦ ꯕꯁꯁꯦ ꯃꯩꯈꯨ ꯀꯥꯔꯦꯅ ꯐꯣꯟ ꯇꯧꯕꯁꯦ ꯄꯨꯡ 12:26 26ꯇꯅꯦꯕ ꯑꯩꯅ ꯇꯧꯕꯁꯦ ꯑꯥ
ꯑꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯐꯣꯟ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯍꯦꯟꯗꯃꯦꯟꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯣꯡꯊꯕꯩ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯕ꯭ꯔꯦꯛꯇꯣ ꯌꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯊꯧꯙꯔ ꯀꯥꯟꯗ ꯍꯦꯛꯇ ꯀꯣꯔꯅꯔꯗꯨꯒꯤ ꯁꯥꯏꯗꯇ ꯇꯥꯔꯒ ꯂꯝꯕꯤ ꯇꯥꯔ ꯂꯩꯔꯝꯕꯅꯦꯕ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯅꯣꯏꯒꯤ ꯑꯣꯖꯥꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯤ ꯁꯥꯔꯒꯤꯗꯨꯗꯗꯤ ꯃꯥꯏꯗꯤ ꯃꯥ ꯃꯇꯣꯝꯗꯅ ꯌꯥꯎꯔꯛꯏꯁꯦ ꯃꯥꯏ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯌꯨꯝꯗ ꯃꯣꯏ ꯕꯕꯥ ꯃꯃꯥ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯍꯪꯉꯛꯄꯗ ꯑꯗꯨ ꯂꯩ ꯑꯣ ꯑꯗꯨ ꯁꯥꯔꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯥꯏ ꯃꯦꯔꯤꯖ ꯇꯧꯗꯧꯒꯤ ꯊꯥ ꯁꯨꯃꯥꯏꯅ ꯂꯩꯅꯕꯖꯥꯠꯅꯦꯕ ꯑꯁ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯃꯥꯁꯨ ꯃꯥꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯈꯩꯗꯤ ꯂꯣꯏꯅ ꯌꯥꯝ ꯆꯥꯛꯑꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯁ ꯉꯔꯥꯡ ꯁꯥꯔꯒꯤ ꯌꯥꯝ ꯃꯪ ꯀꯥꯔꯀꯥꯟꯗ ꯁꯥꯔ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯒ ꯑꯁ ꯁꯥꯔꯒꯤ ꯃꯃꯥꯅ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯄꯁꯤꯗ ꯁꯥꯔ ꯑꯣꯖꯥꯗ ꯃꯥ ꯈꯛꯇꯅꯤꯕ ꯂꯩꯇ꯭ꯔꯤꯁꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯁꯤꯅꯤ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯂꯣꯏꯔꯝꯗꯥꯏꯒ ꯆꯍꯤ ꯍꯧꯔꯛꯄꯩꯁꯦ ꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯗꯁꯥ ꯌꯥꯝ ꯄꯥꯡꯗꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯁꯦ ꯖꯅꯋꯥꯔꯤꯒ ꯗꯤꯁꯦꯝꯕꯔꯒꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝꯗꯨ ꯊꯣꯛꯄꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯖꯅꯋꯥꯔꯤꯗꯅꯤ ꯑꯣꯏꯈꯤꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯤꯖꯩ ꯗꯤꯁꯦꯝꯕꯔꯒ ꯖꯅꯋꯥꯔꯤꯒꯤꯁꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯝ ꯀꯦꯌꯔ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯤꯞ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯤꯔꯒꯀꯣ ꯄꯨꯔꯥ ꯇꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨ ꯃꯇꯨꯡꯗ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯣꯏꯔꯣꯏ ꯃꯤꯅꯗꯤ ꯍꯥꯏꯒꯅꯦꯕꯀꯣ ꯁꯤꯗꯤ ꯇꯝꯃꯝꯃꯕꯅꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯦ ꯊꯣꯛꯀꯗꯕ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯛꯄ ꯉꯝꯃꯣꯏ ꯑꯗꯨꯗ ꯆꯨꯝꯃꯤꯕ ꯑꯗꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯦꯌꯔꯂꯦꯁ ꯇꯧꯔꯒꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯗꯩꯗꯨ ꯑꯩꯈꯣꯏꯅ ꯀꯦꯌꯔꯂꯦꯁ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯁꯤꯗꯤ ꯃꯤꯒꯤ ꯂꯥꯏꯐ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏ ꯂꯨꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯐꯥꯏꯠ ꯇꯧꯔꯒ ꯀꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯤꯡꯒꯠꯅꯕꯗꯤ ꯑꯩꯈꯣꯏ ꯀꯦꯌꯔ ꯂꯧꯅꯕꯅꯤ ꯍꯣꯠꯅ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯤꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯝꯃꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯪꯁꯤꯗꯃ ꯁꯤꯔꯅꯤꯕ ꯄꯪꯆꯣꯡꯗꯃ ꯆꯣꯡꯊꯔꯅꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯨꯃ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣই ꯀꯦꯌꯔ ꯂꯧꯁꯤ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯦꯕ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯣꯔ ꯆꯠꯄ ꯀꯥꯟꯗ ꯒꯥꯔꯤꯁꯤ ꯃꯔꯝꯗ ꯗꯤꯇꯦꯜꯁ ꯐꯖꯅ ꯂꯧꯕꯤꯕ ꯑꯗꯨꯒ ꯒꯥꯔꯤꯁꯤ ꯌꯥꯝ ꯂꯤꯡꯕ ꯑꯐꯕꯒꯨꯝꯕ ꯌꯦꯡꯁꯤ ꯑꯗꯨꯒ ꯊꯧꯕꯤꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯝ ꯑꯐꯕ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯝꯒꯅꯤꯁꯨ ꯈꯜꯂꯦꯀꯣ ꯑꯐꯕ ꯂꯧꯕꯤꯁꯤ ꯑꯗꯨꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯃꯍꯩ ꯇꯝꯕꯗ ꯑꯌꯦꯠꯄ ꯑꯝꯇ ꯂꯥꯛꯇꯕ ꯑꯐꯕ ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯪꯗ ꯊꯣꯛꯇꯕ ꯃꯁꯤ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯂꯝ ꯂꯥꯞꯅ ꯂꯩꯖꯔꯕꯁꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯥ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤ ꯂꯝ ꯂꯥꯞꯅ ꯂꯩꯖꯔꯕꯁꯨ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯤꯀꯣ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯐꯣꯂꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤ ꯃꯈꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯁꯤ ꯑꯗꯨꯒ ꯑꯐꯕ ꯃꯦꯁꯦꯖ ꯊꯥꯒꯗꯕ ꯑꯣꯏꯔꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯍꯧꯅꯁꯥ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯐꯝꯃꯒꯁꯨ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯃꯦꯁꯦꯖ ꯑꯐꯕ ꯈꯔꯇꯪ ꯄꯤꯔꯒ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯇꯧꯍꯟꯕ ꯉꯝꯕꯁꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯊꯃꯣꯏ ꯇꯥꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯐꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ